Protected Forest Area ni haiduna Manipur lengangna kumja lisingani kungani toigi June thada Waithau Sangom Sangda yum humpuga mapan taktoki baki manungda yum thong tara humdoigi miyu singi ngasi fauba Waithau Konglang Kachin Public Ground hangba relief camp da kudong chada bakaya mayok na duna leiri adubu makoy na leiriba relief camp adu nonglei nungshina humdoki badagi leifam chapam amadi kud hampam leitabana awaba kaya chawna mayok nari Hiram masagi matang di SKTV News ki akanaba pauta mama. Lamdam asida thokliba irang namaram oiraga lanjen natuna mioi kya ma tongan ba relief camp singda leili adubu hairiba irang asi thokri ngai mangoina na lenga ki thogai thoksil namaram oiraga relief camp da leiba mioi kya amsleri hajeina lejari bumphum si Waithau Konglang Kachin public ground ni hairiba bumphum asida leiriba mioi sing asina thingnariba khudong chadaba sing asi karino haibedu miyam galoina na amtang khangni nanabi tanja da longina si ahamba yum thugai bi gi ma pham je Waithau Sangom jang kawe aduga huji nonglei nungsina hummisina khoi khullei kaina sabiba lili kemni Waithau da lerak paji kuire ai saji sida pokjabani ai sai chahi humpu sure baba wo ima wo haktak tei lerak pani aduga akhoina lerak paji gi wari je thaina khoi baba wo leringe da element order thoe point pun pun aduga bandi pata tare aduga khoi ji sumai tawdana khunda dana haipal leipan myam semkatana khoi semkolak pantani sangom jang masang da toido adumane lejarak ko khoi ji yum ikai ji thugai bire chingya tamya ji da khoi leiba yaroi haidana thugai bire aduga huji khilili kem ji da leijabani yum ikai kai graba matung ji da chi jo mung nong lei nungsina nei hatpi dana khoi ji leibam chabam khangdana community hon je changjala leiri Haukiba numit kharani gi mamang da shitkiba akanma nonglei lungshit aduda relief camp asi humdokhibana mafam asida leiriba mioi sing aduki matik fibam chadana awaba khangduna hingli mafam asida leiriba mioi sing pendabana pik thalle yam wa hinge ana ye khol kanu ya ti ana ye khokchalai adai kum tha suraba imau angang una chalai adai di matamgi matungi na pakhang lai sabi lai ye chen chongai mai makai panjalai sida luhong bu sa tawre maining ju sa kulle chibai chora ju sa chole adubu hujikti nonglei nungsina yum khara la pakhan khara lili kem ne leram badu loi humtok pugire hujik kari no tawdoi je gyalam tati khongang khwam baji ju yam nungai tre hoi angang macha ji budi chem da phayu plastic am da phayu aduga yom chala sai da kom tora phumuge du yaba aso baji di ikai ki do khangabani na yam ware numita ba ngai raga amambada pela puthoa ga hame aduga kom tora phume che chakhai bu ju ya de khungi boli ground da ne ko ne lam kan jala leiri je Malem asida leiriba miyoiwa jiba panba amadi use waya fauba numit taraklabadi masa masagi mayum maikai tinarei adubu sahi humfugi mamangdagi matamdugi lengak pasingi ayabaga loinana Waithau Sangom Sangda leiraklaba miyam ngasidi masagi pongnampham lamda masida mayum makai leifam leitaba refugee gum nungsuk nungjanana leiri isa na nong magi chada badi yada badi na nong magi sura ka tala ka saba ngakani ako sila lejari che ako yang ware hai ba china thandi upai laitre yang ware aduna mayam na amukta di mateng pangbiu ako gi laibam chaba mateng pangbira ka amukta di sinbira ka koi bo amukta di mapam sana amukta di thambira bagi da mayam da ko no laga hai jari Chahi ani hena relief camp masida awaba kya khangduna laglaba mioi sing asi nonglei nusina maram oiraga makoina leiriba relief camp asi humdokhre ahalaman hainaba lu kokpada lien taba khogi awaba thingnari cherakta awaba mu hena silapgi thawong adu chapchana thokle maram aduna khogi lamdam asida leiriba miyam mari leinaba authority amadi paliba lengang asina hairiba mioi sing asigi tamakta khogi tangai fadaba thoksilama puthokpagi
तंगाई फदब लेरे SK TV की दमकता पाउदम जरीबा चीफ रिपोर्टर खेचिमिरम प्रेमचांग लोइनना आई बेंसन नोंथोमम वाइथौ।